नुमिदांगी मतमनी चाकतोदुना लमगानबा मागी कादा चंगागा लाइरिक पाफम टेबल अदोमदा लाआगा फमथरई वखल खल्लगा लेख्रे लमगानबा वखलदा कइनो अइना मागी मफमदा हाइदि सिबो वखल खनमना लेबनदि कानररोइदा टेबलदा लेरिबा मागी फोन दु लौखटलगा कंटेक्ट चंगागा फोन तौसिरा तौसिरा खल्लगा अमुक लई खलंबदगी लेरिबा नंबरदुदा डायल तौरगा फोन दु नाकोंगदा थम्मी फोन दो पाइखलकद्रा खनबनी अदुबो नतैनना फोन दो कक्थलई फोन गा कक्थलकपदुदा नाकोंदगी फोन दो लौथोगा इंगंगंगनी येंगगा लई असोमदा तनुदी नोअगा अइना कापति नो पांदे हाइब्रा अइगी निंगबा तुंग बावरक्तोरे लमगानबा अमुकसु दाल तौसिली अमुकसु कक्थलई फोन दो अरोइबोइन अमुक्तंग तौगे खना अमुकसु फत तौसिली हंतामुक्ति फोन दो तटलमदादा पाइखलई तनुदु असोमदगी तनुना तौसिनरगा थवाय याम नुंगाइतबा सारगा कपली कपलीगा तौरगा वांगांगाई कहिगिनो फोन तौरइसे अइबो मु इकाइबा बिबिगी खलिब्रा अइबो थिना चैगिना फोन तौरक्लिब्रा दा लमगानबा अइबो कयम कुइन ओतखिगे हाइबनो तनुना तौरिबा खुदिंमक तौसिनबनी खंगजदबनिना तनुगी मवोंगदुदा असेंगबनी खलदुना नुंगाइतबा फावरअमी लमगानबा तपना तनु नंगबोय तसेंग नुंगसिब्रा तनु कपसिनबा लेप्ते कपगा दुम खुमई नुपी अइना इका इकी खंगद नुपादा नुंसि आइबा ngamlibase नुंसिबा हेनमनबगिनी कइगी खंगबिद्रिनो दा लमगानबा असि हायरगा तनु मकोन खितंग थोकना कपी लमगानबना तनु नंग अदुमाय तौगनो अइ नुंगाइते कपदा तोअसे अइ नुंगाइतेबा अइ तन नुंसिरुबगी वाजबनी अइबो हेना वाहनबिनबा दा लमगानबना फोन तौरक्लिबा नत्रा अइबो वाहनबिदु ओइरबदी फोन तौबिरकनो अइ फोन थमजरगे तनु फोन थमगिनो ए वाहाइगिसे फजना कई वाहाइदो वालिगे कपदो हानमता तोसे अदुगा फजना हाइगे तनु कपलमदो तोख्री नहक तुमिन लेरगा अइ कपट्रे दा लमगान बना हाइगे हाइबदो हाइरो अदुगा ए फोन से थमलगे मरमगमो इने अइ नंग हाइबो वादो यारगे अइगे से थमोय पाली नुंसिबा मसक खंगी नंगबो मोना वाहलरोय नंगना हाइबा अइ लोइने यारदबनी हा असिमरदा लमगान बना हाइदो अइंगोंदा सानबदी नतेको अइ नंगोंदा फागी मु तौखिद्रो अदो कई कॉलेज लाक्ट्रिनो कमाइना कॉलेज लाक्पा ngamdoino दा लमगान बना प्रपोजल दे एक्सेप्ट तौबिदना नंगना हाइबा यारबनिना हयिंगदगी कॉलेज लाउको हयिंगदगी दिलागे अदुदी फजना तुम थोकचरो अइनी हेक लाइक पाखिगेको हाय दा लमगानबा गुड नाइट नाइट थमेको तनु फोन थमख्रबा मतुंगदा अस वाही एक्टिंग तौसिनबसिसु वाबा जानिको पीसिनगा खाइदगी तारइनु खंगदिम अइसे फिल्मगा गुमदी फाउदु जानि असी हारगा पेना नोकचरी मागी निंगबा थुंगले मतागुम लमगानबा मागी पुंसिगी अहानबा ओइबगिरा मतंता नोकमि नोकमिदा तौरगा लई लारिक पाबगा संखिद्री इसम चमजबी नुरैगी पुंसिना करी तंबिरिबा नुरै मसादो तौफम खंगदा फमुंगदुदा अमदा अमुक ओन अमदा अमुक चेप तौरगा लई करिनो कैसु थोकनदबा मागीदमक्ता अइना स्यामा खलचरांगनरसिबा वाखलसिना खन्नो हाइबसु यादेबा कोकसे थोगाइबा अदुना फदो मानसिले नुमितुमा सुमाग सुक्तुम तुमदुना नोंगानख्रे नुरैदु नोंगालमदाई तुमथखिबा ओइबना मिकअप थोलखिद्री सनातमीदो मचानुपीगी कादा काखलमी हजिक फाउबा हगोट्रि मालिनी तौरिसे नुमिना आ यौख्रे असी हाइना हाइना थोंनावगी कार्टेनदो हांगदोई थोंनावदगी फुजिलकपा नुंसा मंगालदुना नुरैगी ममाइदा फुजिलमी नुंसाना ममाइदा फुजिलबदा नाचुंगदा नुंगाइना तुमली नुरै मादी आइमा कयादा नुंगाइना तुमलिबनो येंगोबा नुरैगी पाम्बोमदा तमना नोमगा नुरै बहुदोकली चातुबिया ताब्रो से थेंगेबा नंगबो अहिंगदा तुमद्रबरबनी पुंगसे थेंगे हगोलो चातुबिया नुरै मसादो इतन तन्ना ममा पुंगे ताख्रगे इसासिंग असिदी नम नम्बदौना तौवे पुंगबुदी 6 मखाइ ताख्रे इचाबो हक्चांग नुंगाइतब्रो कय हाइदिनो खंगदे इसासे इहाइ हाइनिंगदी अदो ओरगनने कॉलेजता चलुरनुदना नसा नुंगाइत्रदी हयिंग ओइना फजना चलो ममा कॉलेज चटपा होबदसु ngairi
ꯂꯦꯞꯄꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯏꯁꯥꯁꯦ ꯐ꯭ꯔꯦꯁ ꯑꯣꯏꯔꯨꯈꯤꯒꯦ ꯑꯗꯨꯒ ꯈꯔ ꯇꯦꯛꯈꯠꯄ꯭ꯔꯥ ꯌꯦꯡꯒꯦ ꯏꯁꯥꯁꯦ ꯐꯔꯦ ꯑꯗꯨꯗꯤ ꯐ꯭ꯔꯦꯁ ꯑꯣꯏꯔ ꯃꯇꯨꯡꯗꯅꯦ ꯍꯛꯆꯥꯡꯗꯣ ꯈꯔ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯉꯣ ꯅꯨꯡꯗ ꯅꯨꯡꯉꯥꯏꯇ꯭ꯔꯒꯅ ꯀꯣꯂꯦꯖ ꯆꯠꯂꯨꯔꯅꯨꯀꯣ ꯃꯃꯥ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯨꯈꯤꯒꯦ ꯍꯣꯏ ꯃꯃꯥ ꯅꯨꯔꯩ ꯃꯁꯥꯗꯨ ꯂꯦꯡꯅꯤꯡꯕꯣꯏ ꯂꯦꯡꯅꯤꯡꯗꯕꯣꯏ ꯍꯧꯒꯠꯂꯒ ꯐꯃꯨꯡꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯑꯃꯨꯛ ꯐꯝꯃꯒ ꯂꯩ ꯉꯥꯏꯍꯥꯛꯇꯪ ꯃꯪꯉꯒ ꯐꯝꯃꯨꯔꯕ ꯃꯇꯨꯡ ꯋꯥꯈꯜ ꯂꯥꯛꯇꯨꯅ ꯇꯞꯅ ꯍꯧꯒꯠꯂꯒ ꯕꯥꯠꯔꯨꯝ ꯆꯪꯈ꯭ꯔꯤ ꯅꯨꯔꯩ ꯃꯁꯥꯗꯨ ꯐ꯭ꯔꯦꯁ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯃꯁꯥꯗꯨ ꯈꯔ ꯇꯦꯛꯈꯠꯄꯒꯨꯝ ꯇꯧꯏ ꯇꯞꯅ ꯗ꯭ꯔꯦꯁ ꯑꯞ ꯇꯧꯔꯤ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯑꯃꯨꯛ ꯋꯥꯈꯜ ꯈꯜꯂꯒ ꯂꯩꯔꯤ ꯃꯁꯥꯅ ꯇꯧꯖꯔꯤꯕꯗꯨ ꯀꯔꯤꯅꯣ ꯈꯪꯖꯗꯦ ꯅꯨꯔꯩꯗꯨ ꯃꯈꯥꯗꯒꯤ ꯃꯃꯥꯅ ꯀꯧꯔꯛꯏ ꯆꯥꯇꯣꯝꯕꯤꯌꯥ ꯅꯪꯕꯨ ꯂꯣꯏꯔꯕ꯭ꯔꯣ ꯂꯣꯏꯔꯦ ꯃꯃꯥ ꯂꯣꯏꯔꯗꯤ ꯀꯨꯝꯊꯔꯛꯑꯣꯅꯦ ꯅꯪꯕꯣ ꯆꯥꯛꯁꯦ ꯁꯥꯔꯤꯉꯩꯗ ꯆꯥꯍꯧꯅꯕ ꯍꯣꯏ ꯃꯃꯥ ꯂꯥꯛꯑꯦ ꯑꯁꯨꯝꯅ ꯅꯨꯔꯩꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ ꯁꯅꯥꯇꯣꯝꯕꯤꯅ ꯆꯥꯇꯣꯝꯕꯤꯌꯥ ꯅꯪꯕꯨ ꯅꯁꯥ ꯀꯩꯝ ꯇꯧꯗ꯭ꯔꯕꯣ ꯀꯩꯝ ꯇꯧꯗ꯭ꯔꯦ ꯃꯃꯥ ꯆꯥꯎꯕꯅ ꯀꯩꯗꯧꯔꯒꯦꯅꯦ ꯏꯆꯥꯕꯣ ꯀꯔꯤꯅꯣꯅꯦ ꯅꯃꯥꯅ ꯆꯥꯅ ꯍꯥꯏꯅꯔꯤꯗꯨꯕꯣ ꯄꯄꯥ ꯀꯩꯝ ꯇꯧꯗꯤꯌꯦ ꯉꯁꯥꯏꯗ ꯍꯧꯒꯠꯂꯛꯄꯗ ꯏꯁꯥꯁꯦ ꯏꯅꯝ ꯅꯝꯕꯗꯧꯅ ꯇꯧꯕ ꯑꯗꯨꯒꯤꯅꯤ ꯍꯧꯖꯤꯛꯄꯨꯗꯤ ꯀꯩꯝ ꯇꯧꯗ꯭ꯔꯦꯗ ꯀꯩꯝꯕꯨ ꯇꯧꯗ꯭ꯔꯗꯤ ꯐꯔꯦ ꯄꯄꯥꯗꯤ ꯄꯥꯈꯠꯂꯨꯔꯤꯗꯅ ꯆꯥꯇꯣꯝꯕꯤꯅ ꯍꯟꯕ ꯌꯥꯗꯦꯀꯣ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯔꯁꯤ ꯂꯝꯉꯥꯟꯕꯗ ꯀꯣꯂꯦꯖ ꯆꯠꯂꯝꯗꯥꯏꯒꯤ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯏꯁꯩꯒ ꯉꯪꯉꯪꯗꯅ ꯈꯣꯡꯎꯞ ꯀꯟꯅ ꯁꯦꯡꯉꯤ ꯃꯥꯡꯒꯣꯟꯗ ꯑꯩꯒꯤ ꯆꯥꯅꯕꯤꯅ ꯇꯝꯕ ꯀꯣꯂꯦꯖꯇꯤ ꯅꯨꯡꯇꯤꯒꯤ ꯆꯠꯅꯤꯡꯉꯤ ꯅꯨꯡꯇꯤꯒꯤ ꯀꯥꯅꯤꯡꯉꯤ ꯈꯣꯡꯎꯞꯁꯤꯁꯨ ꯂꯣꯏ ꯃꯣꯠꯂꯝꯂꯦ ꯇꯧꯔꯤꯁꯦ ꯁꯨꯔꯒ ꯇꯥꯔꯤꯔ ꯇꯥꯗ꯭ꯔꯤꯔ ꯈꯪꯄꯣꯠꯇꯦ ꯏꯁꯩꯒ ꯁꯛꯂꯤꯅꯦꯅ ꯇꯧꯔꯤꯕꯗꯨ ꯒꯦꯠꯂꯣꯝꯗ ꯃꯥꯂꯦꯝꯒ ꯉꯥꯟꯕꯒꯁꯨ ꯆꯪꯉꯛꯑꯝꯃꯤ ꯂꯝꯉꯥꯟꯕꯒꯤ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯃꯥꯟꯅꯕ ꯑꯅꯤꯅ ꯆꯪꯂꯛꯂꯤꯕꯗꯨ ꯎꯔꯨꯗ꯭ꯔꯤ ꯃꯥꯂꯦꯝꯅ ꯍꯥꯏ ꯀꯩ ꯅꯨꯃꯤꯠꯅꯣꯍꯦ ꯑꯃꯁꯦ ꯑꯩꯈꯣꯏꯒ ꯂꯥꯛꯄ ꯎꯗꯈꯩ ꯏꯁꯩꯒ ꯉꯪꯗꯅ ꯃꯣꯟꯗꯥꯒ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯔ ꯃꯩꯗꯒ ꯅꯦꯠ ꯂꯩꯔꯝꯃꯦꯕ ꯃꯥꯂꯦꯝꯅ ꯂꯝꯉꯥꯟꯕ ꯀꯧꯕ ꯁꯨꯡꯇꯥ ꯇꯥꯗꯕꯗꯨꯗ ꯍꯥꯟꯅꯗꯒꯤ ꯈꯔ ꯀꯜꯂꯞꯅ ꯂꯝꯉꯥꯟꯕ ꯈꯨꯀꯧꯗꯨꯗ ꯂꯝꯉꯥꯟꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯦꯡꯖꯨꯝ ꯑꯅꯤ ꯏꯟꯈꯠꯂꯒ ꯈꯪꯉꯤꯅꯦ ꯍꯥꯏꯔꯒ ꯑꯣꯟꯊꯣꯔꯛꯑꯒ ꯌꯦꯡꯉꯛꯏ ꯃꯔꯨꯞ ꯑꯅꯤ ꯑꯣꯏꯔꯝꯕꯗꯨꯗ ꯀꯩꯅꯣ ꯉꯥꯎꯕ꯭ꯔꯣ ꯃꯤꯕꯨ ꯑꯗꯨꯃꯥꯏꯅ ꯀꯧꯅꯕ꯭ꯔꯣ BP ꯁ꯭ꯇꯣꯛ ꯇꯧꯔꯒ ꯁꯤꯗꯧ ꯃꯥꯜꯂꯦ ꯈꯨꯀꯧ ꯀꯥꯗꯦ ꯑꯩꯅ ꯇꯞꯅ ꯀꯧꯕꯗꯤ ꯅꯪꯗꯤ ꯈꯨꯝꯃꯛꯄ꯭ꯔꯣ ꯇꯥꯅꯕ ꯀꯧꯕꯤꯕꯅꯤ ꯀꯩꯅꯣ ꯀꯩ ꯀꯥꯏꯒꯦ ꯑꯗꯣ ꯉꯥꯏꯈꯣ ꯅꯪꯅ ꯉꯁꯤ ꯃꯣꯟꯗꯥ ꯌꯥꯝ ꯅꯨꯡꯉꯥꯏꯅꯒ ꯂꯩꯔꯝꯃꯤꯁꯤꯅ ꯀꯝꯗꯧꯕ ꯅꯄꯨꯟꯁꯤꯒꯤ ꯏꯁꯩ ꯁꯛꯇꯕ ꯅꯪꯅ ꯏꯁꯩꯒ ꯉꯪꯗꯅ ꯍꯩ ꯅꯨꯄꯥ ꯋꯥ ꯂꯣꯠꯀꯅꯨ ꯅꯔꯣꯟ ꯆꯨꯝꯃꯨ ꯑꯩꯒꯤ ꯆꯥꯅꯕꯤꯅ ꯇꯝꯕ ꯀꯣꯂꯦꯖ ꯀꯥꯏ ꯅꯔꯣꯟ ꯆꯨꯝꯃꯨ ꯂꯝꯉꯥꯟꯕ ꯃꯥꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯃꯃꯥꯟꯅꯕꯅ ꯈꯪꯉꯒ ꯂꯩꯔꯝꯕꯗꯨꯗ ꯏꯀꯥꯏꯅ ꯅꯣꯏꯁꯨꯕ ꯚꯥꯞꯇꯤ ꯐꯃꯟꯈ꯭ꯔꯦ ꯑꯩ ꯀꯩꯝ ꯇꯧꯗꯦ ꯀꯩꯗꯧꯔꯒꯦ ꯅꯣꯏꯅ ꯍꯦꯟꯖꯤꯟꯅ ꯈꯟꯕꯒꯤꯅꯤ ꯑꯩ ꯀꯩꯝ ꯇꯧꯗꯦꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯈꯣꯡꯎꯞ ꯁꯦꯡꯕꯗꯨ ꯃꯈꯥ ꯆꯠꯊꯩ ꯉꯥꯟꯕꯅ ꯑꯣꯏꯗꯕ ꯉꯥꯡꯅꯔꯣꯏꯁꯤꯗꯀꯣ ꯈꯪꯉꯛꯑꯀꯥꯟꯗꯅꯦ ꯑꯗꯨꯅ ꯍꯦꯟꯅ ꯆꯣꯞꯆꯖꯅꯤ ꯅꯨꯄꯥ ꯅꯪꯒꯤ ꯅꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯉꯤꯀꯣ ꯅꯪ ꯑꯩꯈꯣꯏ ꯂꯣꯏꯅꯔꯤꯁꯤ ꯉꯁꯤ ꯉꯥꯛꯇ ꯅꯠꯇꯦꯀꯣ ꯌꯥꯝ ꯊꯨꯅ ꯍꯥꯏꯔꯛꯎ ꯂꯝꯉꯥꯟꯕ ꯋꯥ ꯂꯣꯠꯄ ꯀꯥꯟꯅꯔꯔꯣꯏ ꯈꯜꯂ ꯃꯥꯜꯂꯤ ꯇꯞꯅ ꯇꯅꯨꯒ ꯉꯔꯥꯡ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯥꯂꯦꯝꯅ ꯃꯔꯛ ꯐꯠꯊꯠꯂꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯅꯨꯡꯁꯤꯅꯔꯦ ꯑꯗꯨꯗꯤ ꯂꯝꯉꯥꯟꯕꯅ ꯃꯌꯥꯝꯗꯒꯤ ꯑꯦꯟꯇꯤꯅꯥꯁꯤ ꯅꯪꯅ ꯈꯔ ꯋꯥꯡꯕꯅꯤꯅ ꯆꯦꯅꯦꯜꯁꯤ ꯇꯥꯞ ꯂꯥꯎꯅ ꯍꯦꯛꯇ ꯐꯪꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯑꯩꯅꯕꯨ ꯀꯩꯅꯣꯅꯦ ꯐꯪꯗꯦꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯗꯣ ꯆꯨꯝꯃꯝꯃꯅꯤ ꯆꯨꯝꯃꯤ ꯑꯗꯨꯅꯕꯨ ꯂꯩꯀꯥꯏꯁꯤꯗ ꯃꯥꯂꯦꯝ ꯍꯥꯏꯔꯒ ꯃꯃꯤꯡ ꯆꯠꯂꯤꯁꯤꯅꯤ ꯉꯥꯟꯕꯅ ꯑꯁꯦꯡꯕ꯭ꯔꯣ ꯚꯥꯏ ꯇꯅꯨꯒ ꯅꯪꯒ ꯅꯨꯡꯁꯤꯅꯔꯕꯣ ꯑꯁꯦꯡꯕꯅꯤ ꯍꯥꯏꯁ ꯌꯥꯗꯦꯀꯣ ꯃꯤꯗꯤ ꯃꯣꯂꯤꯒ ꯅꯩꯁꯤꯜꯂꯛꯑꯦꯕ ꯁꯤꯗꯅꯤꯅꯦ ꯑꯃꯣꯟꯕ ꯃꯤ ꯂꯥꯏꯔꯨꯅꯨ ꯍꯥꯏꯁꯦ ꯅꯠꯇ꯭ꯔꯣ ꯃꯥꯂꯦꯝ ꯃꯥꯅꯤ ꯀꯩꯝ ꯈꯦꯠꯇꯣꯛꯅꯤꯡꯉꯥꯏꯒ ꯌꯥꯎꯗꯦ ꯑꯗꯨꯅꯤ ꯕꯁꯟꯇ ꯂꯥꯛꯄꯁꯤꯕꯨ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯀꯃꯥꯏꯅ ꯇꯧꯒꯦ ꯚꯥꯏ ꯂꯝꯉꯥꯟꯕꯅ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯗ ꯚꯥꯏ ꯏꯁꯥꯁꯦ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯦ ꯏꯁꯥ ꯏꯊꯟꯇ ꯒ꯭ꯌꯥꯟ ꯇꯥꯖꯗꯕ ꯃꯣꯟ ꯅꯣꯛꯑꯒ ꯂꯩꯔꯝꯃꯦ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯃꯥꯂꯦꯝꯅ ꯏꯃꯥꯏ ꯅꯩꯗ꯭ꯔꯤꯕ ꯅꯪꯅ ꯉꯔꯥꯡꯇ ꯉꯥꯏꯔꯤ ꯅꯨꯡꯁꯤꯅꯔꯛꯈꯤꯕ ꯑꯗꯨꯒ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡꯁꯤꯗꯤ ꯂꯩꯅꯥ ꯄꯨꯔꯥꯠ ꯍꯦꯟꯖꯜꯂꯝꯃꯤꯍꯦ ꯚꯥꯏ ꯉꯥꯎꯔꯀꯥꯟꯗꯗꯤ ꯆꯠꯈꯤꯅꯨꯀꯣ ꯅꯇꯥꯎ ꯑꯅꯤꯁꯤ ꯅꯪꯕꯨ ꯁꯦꯟꯅꯕ ꯉꯝꯃꯣꯏꯕ ꯂꯝꯉꯥꯟꯕꯅ ꯌꯥꯔꯦ ꯅꯕꯥꯅꯤ ꯁꯤꯗꯤꯕ ꯑꯩꯉꯣꯟꯗ ꯈꯥꯏꯕ ꯑꯃ ꯌꯥꯎꯁꯜꯂꯦ ꯑꯩ ꯑꯝꯇ ꯂꯣꯏꯁꯤꯜꯂꯛꯀꯦ ꯉꯥꯏꯔꯝꯃꯣ ꯃꯥꯂꯦꯝꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯣꯕ ꯑꯍꯥꯟꯕ ꯅꯨꯄꯤ ꯀꯣꯏꯕꯒꯤ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯕꯤꯗꯨꯅꯤ ꯃꯥ ꯇꯧꯔꯤꯁꯦ ꯅꯨꯄꯤ ꯀꯣꯏꯕꯁꯤ ꯀꯃꯥꯏꯅ ꯇꯧꯖꯥꯠꯅꯣ ꯑꯩꯁꯨ ꯈꯪꯅꯤꯡꯉꯤꯅꯦ ꯉꯥꯟꯕꯅ ꯑꯗꯨꯗꯤ ꯅꯪꯁꯨ ꯀꯣꯏꯔꯒ ꯌꯦꯡꯉꯣ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯀꯣꯏꯕꯕꯨꯗꯤ ꯌꯥꯕ ꯑꯗꯣ ꯅꯨꯄꯤꯗꯨꯅ ꯍꯦꯟꯅ ꯂꯨꯔꯦ ꯇꯧꯔꯤꯁꯦ ꯂꯝꯉꯥꯟꯕ ꯊꯣꯛꯂꯛꯑꯒ ꯆꯠꯁꯤ ꯂꯥꯎꯍꯦ ꯑꯍꯨꯝꯗꯣ ꯀꯣꯂꯦꯖ ꯆꯠꯈ꯭ꯔꯦ
ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀꯣꯂꯦꯖ ꯌꯧꯔꯗꯨꯅ ꯒꯦꯠꯇꯒꯤ ꯆꯪꯉꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯃꯅ ꯀꯧꯔꯛꯏ꯫ ꯗꯗꯥ! ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣꯝꯗ ꯌꯦꯡꯊꯣꯔꯛꯏ꯫ ꯀꯅꯥꯅꯣ ꯈꯟꯅ ꯃꯈꯣꯏꯒꯤ ꯃꯅꯤꯡꯗꯒꯤ ꯅꯨꯔꯩꯗꯨ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯅꯨꯔꯩꯅ ꯗꯗꯥ ꯉꯥꯏꯈꯣ, ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯍꯧꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯅꯨꯔꯩꯗꯨ ꯂꯝꯉꯥꯟꯕꯅ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯏꯆꯟ? ꯅꯨꯔꯩꯗꯨ ꯇꯞꯅ ꯗꯗꯥ ꯍꯣꯏꯅ ꯉꯔꯥꯡ ꯑꯩꯕꯨ ꯀꯟꯕꯤꯔꯝꯕꯗꯣ ꯅꯆꯟꯅ ꯀꯩꯝ ꯍꯥꯏꯍꯧꯗ꯭ꯔꯤ, ꯑꯗꯨꯒꯤ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯂꯝꯉꯥꯟꯕꯅ ꯑꯁ ꯑꯗꯨꯒꯤꯕꯨ ꯏꯆꯟꯃꯛꯅꯤ ꯈꯟꯅ ꯃꯇꯦꯡ ꯄꯥꯡꯕꯅꯤ, ꯀꯩꯝ ꯈꯜꯂꯨꯅꯨꯀꯣ꯫ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯀꯩꯝ ꯍꯥꯏꯍꯧꯗꯕꯗꯨꯗ ꯉꯔꯥꯡꯗꯒꯤ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯗꯣ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯖꯔꯤ ꯗꯗꯥ꯫ ꯇꯟꯖꯥꯗꯨꯗ ꯇꯅꯨ ꯈꯠꯂꯤ ꯆꯦꯟꯁꯤꯜꯂꯛꯑꯒ ꯅꯨꯔꯩꯗ ꯁꯣꯏꯕ ꯁꯥꯔꯒ ꯊꯦꯡꯖꯤꯜꯂꯤ꯫ ꯅꯨꯔꯩ ꯇꯨꯒꯦ ꯇꯧꯏ, ꯇꯨꯗꯤ ꯇꯨꯍꯧꯗ꯭ꯔꯤ꯫ ꯇꯅꯨꯅ ꯈꯪꯗꯕ ꯁꯥꯔꯒ ꯁꯥꯎꯅꯨꯀꯣ ꯅꯨꯔꯩ, ꯑꯩ ꯁꯣꯏꯈꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯝꯉꯥꯟꯕꯒꯤ ꯃꯈꯨꯠꯇꯨ ꯀꯣꯟꯁꯤꯜꯂꯒ ꯀꯦꯠꯁꯤꯟꯅꯔꯒ ꯗꯥ ꯂꯝꯉꯥꯟꯕ ꯀꯩꯒꯤ ꯑꯩ ꯉꯥꯏꯔꯝꯗ꯭ꯔꯤꯅꯣ? ꯉꯥꯏꯗ꯭ꯔꯁꯨ ꯀꯣꯂꯦꯖꯇ ꯊꯦꯡꯅꯗꯣꯏ ꯑꯗꯨꯝ ꯂꯩꯔꯁꯤꯗꯤ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩ ꯑꯗꯨꯝ ꯉꯥꯏꯔꯝꯃꯣꯕ꯫ ꯍꯣꯏ ꯍꯌꯦꯡꯗꯒꯤ ꯉꯥꯏꯔꯝꯃꯒꯦ꯫ ꯃꯥꯂꯦꯝꯅ ꯉꯥꯟꯕꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯆꯤꯔꯣꯜ ꯇꯧꯏ꯫ ꯅꯨꯄꯤꯁꯤꯒꯤ ꯑꯦꯛꯇꯤꯡꯁꯦ ꯌꯦꯡꯕꯗꯅꯦ ꯑꯩꯒꯤ ꯃꯤꯠꯇ ꯑꯋꯥꯕ ꯄꯤꯕꯤꯔꯦ꯫ ꯅꯨꯡꯁꯤꯕꯗꯤ ꯍꯧꯗ ꯉꯥꯏꯔꯤ꯫ ꯅꯨꯄꯥꯁꯤꯗꯤꯕ ꯃꯣꯔꯥꯗ ꯐꯝꯈ꯭ꯔꯦ, ꯀꯟꯕ ꯉꯝꯃꯔꯣꯏ꯫ ꯉꯥꯟꯕꯅ ꯌꯥꯔꯦꯍꯦ ꯅꯪꯁꯨꯕ, ꯇꯨꯃꯤ ꯂꯩꯌꯨ ꯃꯤ ꯇꯥꯈꯤꯅꯤ ꯑꯃꯨꯛ꯫ ꯂꯝꯉꯥꯟꯕꯒ ꯇꯅꯨꯒꯒꯤ ꯃꯑꯣꯡꯗꯨ ꯌꯦꯡꯉꯒ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯨꯔꯩ ꯇꯞꯅ ꯑꯩ ꯈꯤꯇꯪ ꯍꯥꯟꯅꯝꯃꯒꯦ ꯗꯗꯥ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯠꯄ ꯍꯧꯏ꯫ ꯃꯥꯂꯦꯝꯗꯨ ꯇꯅꯨꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯀꯌꯥ ꯀꯩꯗꯧꯗ꯭ꯔꯕꯅꯣ꯫ ꯏꯆꯟ ꯉꯥꯏꯈꯣ, ꯑꯩꯒ ꯆꯪꯃꯤꯟꯅꯁꯤ ꯍꯥꯏꯔꯒ ꯅꯨꯔꯩꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯔꯝꯃꯤ ꯃꯥꯂꯦꯝꯗꯨ꯫ ꯉꯥꯟꯕꯅ ꯚꯥꯏ ꯇꯅꯨ ꯅꯕꯥꯅꯤ ꯂꯥꯛꯃꯤꯟꯅꯔꯨꯀꯣ ꯍꯥꯏꯔꯝꯂꯒ ꯃꯥꯂꯦꯝ ꯍꯣꯏ ꯃꯇꯨꯡ ꯏꯟꯅꯈꯤ ꯉꯥꯟꯕꯁꯨ꯫ ꯃꯥꯂꯦꯝꯅ ꯆꯟ ꯅꯪꯒꯤ ꯃꯤꯡꯗꯨ ꯅꯨꯔꯩ ꯍꯥꯏꯕꯅꯤꯀꯣ? ꯍꯣꯏ ꯑꯗꯨ ꯗꯗꯥ ꯑꯅꯤꯒꯤ ꯃꯤꯡꯗꯤ ꯀꯩ ꯀꯧꯒꯦ? ꯑꯩꯒꯤꯅ ꯃꯥꯂꯦꯝ, ꯃꯥꯒꯤꯅ ꯉꯥꯟꯕ꯫ ꯑꯣ ꯗꯥ ꯃꯥꯂꯦꯝ, ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ, ꯂꯥꯟꯅ ꯈꯟꯒꯗ꯭ꯔꯥ? ꯃꯥꯂꯦꯝꯅ ꯏꯆꯟꯗꯕꯨ ꯀꯩꯒꯤ ꯂꯥꯟꯅ ꯈꯟꯗꯣꯏꯅꯣ, ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ꯫ ꯑꯁꯤ ꯗꯗꯥ ꯑꯁꯤꯒ ꯇꯅꯨꯒꯁꯦ ꯅꯨꯡꯁꯤꯅꯩꯔꯣ? ꯁꯨꯝ ꯃꯥꯟꯕ ꯑꯗꯨꯒꯤ ꯍꯪꯉꯤꯅꯤ꯫ ꯉꯔꯥꯡꯗꯒꯤ ꯅꯨꯡꯁꯤꯅꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯑꯣ ꯑꯩꯁꯨ ꯃꯥꯜꯂꯦ ꯈꯜꯂꯦꯕ꯫ ꯅꯨꯔꯩꯒꯤ ꯃꯥꯏꯊꯣꯡꯗꯨ ꯏꯍꯩ ꯍꯩꯅꯤꯡꯗꯕ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒꯤ ꯁꯛꯇꯝꯅ ꯃꯍꯨꯠ ꯁꯤꯜꯂꯤ꯫ ꯅꯨꯔꯩꯒꯤ ꯈꯪꯍꯧꯗꯅ ꯍꯣꯡꯂꯛꯂꯤꯕ ꯁꯛꯇꯝꯗꯨ ꯆꯤꯡꯅꯅ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯩ ꯃꯥꯂꯦꯝꯗꯨ꯫ ꯃꯤꯑꯣꯏꯕꯒꯤ ꯆꯤꯟꯕꯨ ꯀꯅꯥꯅ ꯊꯤꯡꯕ ꯉꯝꯃꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯀꯣꯂꯦꯖꯇꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯆꯤꯕꯣꯟ ꯉꯥꯡꯅꯩ꯫ ꯅꯨꯄꯤ ꯑꯃꯅ ꯀꯩ ꯊꯣꯛꯑꯦꯅ ꯇꯧꯖꯁ ꯍꯥꯏꯅꯣ? ꯑꯁꯤꯒꯤ ꯇꯅꯨ ꯍꯥꯏꯕꯤꯁꯦ ꯌꯦꯡꯅꯤ ꯈꯟꯕꯗ ꯀꯣꯂꯦꯖꯀ ꯂꯥꯛꯇꯧ ꯇꯜꯂꯤ꯫ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯑꯁꯦꯡꯕ ꯑꯁꯤ ꯅꯨꯄꯥꯁꯤꯁꯨ ꯅꯨꯄꯤꯁꯤꯡ ꯇꯧꯔꯤꯒ ꯍꯦꯛ ꯌꯥꯏꯍꯦ ꯍꯥꯏꯔꯒ ꯃꯈꯣꯏ ꯃꯁꯦꯟ ꯑꯣꯟꯁꯤꯟꯅꯔꯒ ꯅꯣꯛꯏ꯫ ꯂꯝꯉꯥꯟꯕꯅ ꯇꯅꯨ ꯈꯨꯠꯁꯦ ꯊꯥꯗꯣꯛ, ꯃꯤ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯐꯖꯗꯦ, ꯃꯤꯅ ꯊꯤꯅ ꯉꯥꯡꯅꯈꯤꯅꯤꯕ꯫ ꯗꯥ ꯂꯝꯉꯥꯟꯕꯒꯤꯁꯦ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯩꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕꯁꯦ ꯈꯪꯍꯟꯅꯤꯡꯗꯕꯒꯤ ꯃꯑꯣꯡꯂꯣ? ꯑꯁ ꯅꯪꯅ ꯋꯥꯈꯜꯗꯣ ꯂꯥꯟꯅ ꯆꯠꯈ꯭ꯔꯦ꯫ ꯃꯤꯅ ꯊꯤꯅ ꯉꯥꯡꯅꯈꯤꯕꯗꯣ ꯏꯀꯥꯏꯗ꯭ꯔꯣ? ꯑꯗꯨꯒꯤ ꯋꯥꯅꯤ, ꯅꯪ ꯑꯩ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕꯗꯤ ꯂꯣꯏ ꯑꯗꯨꯝ ꯈꯪꯅꯔꯛꯇꯧ ꯂꯩꯔꯤ꯫ ꯇꯅꯨꯗꯨ ꯏꯆꯝ ꯆꯝꯖꯕꯤ ꯁꯥꯔꯒ ꯍꯣꯏ ꯑꯗꯨꯕꯨꯗꯤ, ꯑꯗꯣ ꯍꯣꯔꯦꯟ ꯕ꯭ꯔꯦꯛꯇ ꯀꯥꯟꯇꯤꯟ ꯆꯠꯂꯨꯁꯤꯀꯣ, ꯊꯣꯛꯂꯛꯑꯣ꯫ ꯍꯦꯛ ꯊꯣꯛꯂꯛꯇ꯭ꯔꯕ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣꯕ꯫ ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯀꯩꯗꯧꯗꯣꯏꯕ? ꯍꯣꯔꯦꯟ ꯊꯣꯛꯂꯛꯇ꯭ꯔꯀꯥꯟꯗ ꯑꯩꯅ ꯇꯧꯕꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯈꯪꯉꯣ꯫ ꯍꯣꯏ ꯅꯪꯁꯨ ꯆꯪꯉꯣ ꯅꯪ ꯀ꯭ꯂꯥꯁꯇ, ꯑꯩꯁꯨ ꯆꯪꯉꯒꯦ꯫ ꯉꯁꯥꯏꯗꯒꯤ ꯀ꯭ꯂꯥꯁꯔꯨꯝ ꯊꯣꯡꯖꯤꯟꯗ ꯂꯦꯞꯄꯒ ꯃꯈ꯭ꯋꯥꯡꯒꯥꯗꯣ ꯃꯦꯠꯂꯒ ꯁꯥꯎꯅ ꯇꯅꯨꯅ ꯇꯧꯔꯤꯕꯁꯤꯡꯗꯨ ꯌꯦꯡꯉꯒ ꯂꯩꯔꯤꯕꯅꯤ ꯄ꯭ꯔꯤꯇꯤꯗꯨ꯫ ꯇꯅꯨꯗꯨ ꯃꯥꯒꯤ ꯀ꯭ꯂꯥꯁ ꯆꯪꯉꯛꯄꯅꯤ꯫ ꯄ꯭ꯔꯤꯇꯤꯅ ꯂꯩꯔꯝꯕ ꯐꯤꯕꯝꯗꯨꯗ ꯏꯈꯪ ꯈꯪꯅ ꯀꯩꯅꯣ ꯍꯤꯡꯆꯥꯕꯤ, ꯀꯩꯗꯧꯅꯣ ꯁꯤꯗ? ꯉꯥꯎꯕ꯭ꯔꯣ? ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯐꯝꯐꯝ ꯆꯪꯉꯒ ꯐꯝꯃꯤ꯫ ꯄ꯭ꯔꯤꯇꯤ ꯁꯥꯎꯅ ꯆꯪꯉꯛꯑꯒ ꯇꯅꯨꯒꯤ ꯅꯥꯀꯟꯗ ꯐꯝꯊꯔꯒ ꯍꯥꯏꯔꯛꯏ, ꯀꯩ ꯅꯪ ꯇꯧꯏꯁꯤꯕꯣ? ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯅꯪ ꯌꯥꯝ ꯁꯥꯎꯔꯤꯗꯨꯅ? ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯀꯥꯏꯅ ꯈꯪꯁꯤꯟꯅꯗꯕꯤꯒ ꯁꯥꯔꯛꯑꯅꯨ꯫ ꯅꯪ ꯁꯤꯕꯨ ꯏꯀꯥꯏꯕꯒ ꯑꯝꯇ ꯈꯪꯗ꯭ꯔꯕꯣ ꯍꯥꯏꯕ? ꯏꯀꯥꯏꯕꯒꯤ ꯁꯤꯡꯂꯤꯀꯥꯗꯣ ꯇꯠꯈ꯭ꯔꯕꯕ? ꯄ꯭ꯔꯤꯇꯤ ꯀꯔꯤ ꯅꯪ ꯍꯥꯏꯔꯤ ꯃꯌꯥꯝꯗꯨꯕꯣ? ꯃꯃꯩ ꯃꯀꯣꯛ ꯁꯝꯅꯗꯅ ꯍꯥꯏꯅꯤꯡꯉꯤ ꯋꯥꯗꯣ ꯄꯣꯏꯟꯇ ꯀꯣꯛ ꯍꯥꯏꯔꯛꯑꯣ꯫ ꯅꯪꯅ ꯉꯁꯥꯏ ꯇꯧꯔꯤ ꯃꯌꯥꯝꯗꯣ ꯀꯩꯅꯣ? ꯅꯨꯄꯥꯗꯒ ꯇꯞꯅꯞꯈꯩ ꯃꯈꯨꯠ ꯀꯥꯇꯣ ꯀꯣꯟꯁꯤꯟꯗꯅ ꯐꯖꯔꯤꯕ꯭ꯔꯣ ꯅꯪ ꯇꯧꯔꯤꯁꯦ? ꯏꯁ ꯑꯗꯨ ꯇꯧꯔ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ? ꯀꯩꯝ ꯀꯥꯏꯕ ꯊꯕꯛ ꯇꯧꯕ ꯅꯠꯇꯦꯅ, ꯑꯗꯨꯔꯣ ꯅꯪ ꯁꯥꯎꯔꯤꯁꯦ? ꯏꯕꯦꯝꯃ ꯅꯪ ꯃꯐꯝꯁꯦ ꯀꯣꯂꯦꯖꯅꯦ ꯍꯥꯏꯕ ꯀꯥꯎꯔꯕꯣ? ꯃꯐꯝꯁꯦ ꯂꯝꯍꯥꯡ ꯅꯠꯇꯦ ꯍꯥꯏꯔꯤꯕ꯫ ꯃꯤꯅ ꯆꯤꯕꯣꯟ ꯉꯥꯡꯅꯔꯤꯁꯦ ꯏꯀꯥꯏꯕ ꯐꯥꯎꯗ꯭ꯔꯣ? ꯅꯪꯅꯗꯤ ꯁꯣꯝꯗ ꯐꯖꯔꯤꯕꯅꯤꯗꯣꯅ ꯇꯧꯖꯔꯤꯕ ꯑꯌꯦꯡꯕ ꯈꯣꯏꯗꯤꯅꯦ ꯃꯤꯠꯁꯦ ꯅꯥꯔꯤ꯫ ꯑꯌꯦꯡꯕ ꯈꯣꯏꯒꯤꯁꯨ ꯈꯤꯇ ꯈꯜꯂꯣ, ꯁꯛ ꯐꯖꯕꯤ ꯏꯕꯦꯝꯃ꯫ ꯃꯊꯧ ꯂꯩꯇꯕꯒꯤꯅꯤ ꯃꯣꯏꯅ ꯉꯥꯡꯅꯔꯤꯁꯤꯡꯗꯣ꯫ ꯅꯪꯅ ꯑꯗꯨꯗ ꯋꯥꯕꯤꯌꯨ ꯍꯥꯏꯗꯦ꯫ ꯃꯣꯏꯁꯨ ꯃꯣꯏ ꯊꯣꯛꯄ ꯂꯩꯁꯅꯤ, ꯅꯪꯁꯨ ꯅꯪꯒꯤ ꯊꯣꯛꯄ ꯂꯩꯌꯨ꯫ ꯑꯩꯗꯤꯅꯦ ꯅꯪꯒꯤ ꯈꯟꯕꯗ ꯑꯩ ꯑꯗꯨꯝ ꯏꯀꯥꯏꯕ ꯐꯥꯎꯕꯤꯔꯤ꯫ ꯏꯀꯥꯏꯕꯁꯨ ꯈꯔ ꯈꯪꯅꯕꯗꯤ ꯐꯕꯅꯤ꯫ ꯅꯪ ꯑꯩꯉꯣꯟꯗ ꯇꯤꯡꯊꯣꯛꯈꯩ ꯁꯥꯎꯔꯤꯗꯨꯅ ꯀꯩꯒꯤꯅꯣ ꯄ꯭ꯔꯤꯇꯤ? ꯅꯪꯒꯤ ꯃꯑꯣꯡꯗꯨꯗ ꯁꯥꯎꯔꯤꯗꯨꯁꯤ ꯀꯅꯥꯅꯣ?
Yari Saubirunum Tumilero, Wajachangani. Bema, Nangi Panabane Ibisi, Samu Matunda Penacom, Chamane, Panaba Bibani, High with a Kaigum Patanum the Tuakandane, I need sing a canuco. I see Hiraga sound like to a Pamagalay pretty do. Tanusi Mayamana de Kangasu, Pati Kangasu, pretty and the Matampuna of the Tanubu Paning, Bana Hibibangakani. Other Tanui Ego, Adonahim and Kivana, Pretina Fanangang of a Sulodi. Masada Wakal Karanunga Lakibani, Nuraidu, Langan Bagatanuga Nusine have a Sikang Madagi, Masadu Ihaning Drabani. Mina Nusine Haragamang the Nuaita of Pauli Bakai no Haiba, Masapa Bakang Jadi. Class Manung the Wamachet Amatanganga, Tuminadum Pamagalay Bududa. Janitana Nure, Nambukadorage, Nasanungaitabra, Namaikato, Imam Maxili, Nasasisu, Yam Saitaurisi, Kadaragiba, Hiro, Nanginungaitabadang Hiroba. Adoragan, the Suti Loragim, the Fajana Potana Batoro. I was at Hinabige. Yanida, I shum lagi. Nure, Anam Kangano, Nangasado Aying Bangamdre, Hamamuka, I Principal the Hiroge. I see Hiraga Jetkri, Janita the Principal Girunda, Naiko Hibagan and Howdy. Janita Principal the Higher Matung, Janita Principal Nure Manakta Lai, Principal Nure Budi Masak Pajana Kangi, Maramdi, Mumming Jetliba Mayamne in a Kangaraba, Company Magimako Uriba, Chawbagi Macha Uibana. Principal the Natapnhangi, Nure, Kamata Unasadubo. Principal Lapoda Hogalakito in Nuredu, Yaria Ripamu, my office of Potaro Law, Nangi Babako gave Fontoraga. Principal Na, Janita, Nure Samaga of his father Pobiro. Oi, sir. Tanuna, Masana came to Jaga, Hosina Bigatoy, Nasinaram, Imon Katoxina Bikre. Tanuna Nantura Poa Simina Tava, the Southern Bangatani. Pretty Sukum get a leisure banido. Nang Hidokai the Chanarigi, Mimasanga Moctabasibu Toxina Bayabra, Masanga Moctabasita Mangambra, Nangamako, me couldn't go and Silaga, Nanga the Naba. Nang Nangam couldn't get Senaga with the Waramani Bema. White Yamware, Potan Biroibu. Chowbudo office Manunda, Famaga Pal, Mayanga Galerambani, Nakanda Lady Fonduring La Ame. Fonduring Lak with the Packet Laga, Kanano Kanayingi, unknown number of Ramadan Hakalamatung, Fon Pakatli. Hello?